ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕꯗꯤ ꯇꯣꯝꯕꯤ ꯍꯥꯏꯅ ꯃꯌꯥꯝꯅꯁꯨ ꯈꯪꯅꯩ, ꯑꯗꯨꯒ ꯑꯩ ꯏꯁꯥꯁꯦ ꯅꯨꯄꯥꯗꯧꯅ ꯂꯩ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯇꯣꯝ ꯍꯥꯏꯅ ꯑꯗꯨꯃꯛ ꯂꯣꯏꯅ ꯀꯧꯅꯩ꯫ ꯑꯩꯁꯨ ꯀ꯭ꯂꯥꯁ 11-12 ꯂꯣꯏꯔꯕꯅꯤꯅ ꯀꯣꯂꯦꯖ ꯀꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯛꯂꯣꯝꯗ ꯏꯃꯥꯟꯅꯕꯤꯁꯤꯡ ꯀꯌꯥꯒ ꯀꯣꯂꯦꯖ ꯀꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯥꯟꯅꯗꯧꯅ ꯅꯨꯄꯥꯒꯤ ꯁꯖꯠ ꯆꯠꯄꯅꯤꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ "ꯅꯪꯁꯦ ꯐꯤꯔꯣꯟ ꯈꯛꯇꯅꯤ ꯅꯨꯄꯤꯒꯤ ꯁꯦꯠꯂꯤꯕ, ꯁꯖꯠꯇꯤ ꯄꯨꯔꯥ ꯅꯨꯄꯥꯅꯤꯍꯦ" ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯏꯀꯥꯏꯖꯩ꯫ ꯅꯨꯄꯥꯁꯤꯡꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯒ ꯂꯣꯏꯅ ꯇꯤꯟꯅꯕꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯂꯣꯏꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯈꯪꯅꯔꯤ꯫ ꯑꯩꯅ ꯅꯨꯄꯥꯁꯤꯡ ꯑꯃꯗꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯒ ꯈꯪꯅꯍꯟꯕꯗꯒꯤ ꯃꯈꯣꯏ ꯀꯌꯥ ꯑꯃꯁꯨ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕ ꯌꯥꯎꯔꯛꯇꯨꯅ ꯊꯨꯡꯅꯕꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯦ ꯁꯛ ꯌꯥꯝꯅ ꯐꯖꯔꯨꯕꯗꯤ ꯅꯠꯇꯦ꯫ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯥꯅ ꯍꯥꯟꯅ ꯍꯥꯏꯒꯟꯕꯁꯦ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯑꯣꯏꯒꯜꯂꯤ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯑꯌꯥꯝꯕꯁꯨ ꯑꯩꯅ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ "ꯅꯪꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯃꯈꯩꯁꯤ ꯂꯣꯏꯅ ꯅꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯔꯗꯤ ꯂꯥꯁꯇ ꯅꯨꯄꯥ ꯐꯪꯗꯕꯤꯗ ꯂꯩꯍꯧꯅꯤꯀꯣ." ꯑꯩꯅꯁꯨ ꯃꯈꯣꯏꯗ "ꯑꯗꯨꯅꯕꯨ ꯐꯩ ꯀꯩꯅꯣ, ꯅꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯁꯤꯠꯂꯧꯗꯕꯗꯨꯒ ꯑꯩꯒ ꯂꯨꯍꯣꯡꯉ ꯂꯩꯔ ꯂꯣꯏꯔꯦ ꯀꯩꯅꯣ." ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ "ꯃꯥꯒꯤ ꯑꯁꯤꯒꯤ ꯗꯥꯏꯂꯣꯛꯁꯦ ꯍꯦꯛꯇ ꯇꯧꯋꯦꯕ, ꯃꯤꯍꯨꯟꯒꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯅꯪ ꯅꯨꯄꯥ ꯐꯪꯗꯕꯗꯤ ꯑꯔꯥꯏꯕꯅꯤ, ꯑꯩꯈꯣꯏ ꯁꯤꯠꯂꯣꯏꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨꯋꯣ, ꯑꯩꯈꯣꯏ ꯅꯪꯒꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏꯀꯣ." ꯆꯨꯝꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯦꯛꯇ ꯋꯥ ꯅꯣꯛꯇꯨꯅ ꯑꯩꯒꯤ ꯐꯥꯒꯤꯗ ꯃꯈꯣꯏꯁꯨ ꯄꯨꯛꯂꯤ ꯄꯥꯏꯕ ꯃꯈꯩ ꯅꯣꯛꯇꯨꯅ ꯍꯦꯛꯇ ꯂꯩ꯫ ꯀꯣꯂꯦꯖ ꯑꯁꯤꯗ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯃꯤꯡꯁꯦ ꯁꯨꯔ ꯀꯧꯏ, ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄꯅꯤ꯫ ꯑꯩꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯥꯁꯨ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯏꯃꯥꯟꯅꯕꯗꯧꯅ ꯑꯗꯨꯝ ꯇꯤꯟꯅꯔꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯂꯣꯏꯅꯔꯛꯄꯗꯒꯤ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤꯁꯦ ꯁꯥꯕ ꯇꯟꯗꯨꯅ ꯏꯃꯥꯟꯅꯕꯤꯁꯤꯡ ꯇꯤꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯇꯤꯟꯅꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ マꯃꯃꯥꯟꯅꯕꯁꯤꯡꯗꯗꯤ ꯇꯠꯇꯅ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯕꯖꯥꯠꯅꯤ꯫ ꯑꯩꯗꯤ ꯇꯣꯝꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ, ꯃꯥꯅ ꯇꯧꯖꯔꯤꯕ ꯂꯤꯡꯉꯥꯎ ꯊꯤꯡꯉꯥꯎ ꯂꯩꯖꯔꯤꯕ ꯃꯑꯣꯡꯁꯦ ꯑꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯣꯏꯅ ꯃꯥꯅ ꯆꯝꯅ ꯂꯣꯏꯅꯕꯁꯤꯗ ꯑꯩꯅ ꯄꯥꯡꯒꯜ ꯊꯣꯛꯅ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯗꯕꯅꯤ꯫ ꯑꯗꯨ ꯌꯥꯔꯒꯗꯤ ꯚꯥꯏ, ꯇꯟꯖꯥ ꯑꯃꯇ ꯉꯥꯏꯁꯤ, ꯅꯈꯣꯏꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯃꯥꯅ ꯇꯠꯇꯅ ꯍꯥꯏꯕꯖꯥꯠꯅꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ "ꯍꯣꯏ ꯚꯥꯏ, ꯃꯇꯦꯡꯕꯨꯗꯤ ꯄꯥꯡꯒꯦ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯑꯩꯈꯣꯏꯁꯨ ꯀꯔꯝ ꯍꯥꯏꯅ ꯍꯧꯗꯣꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ, ꯅꯪꯁꯨ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩꯌꯦꯕ, ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ, ꯑꯗꯨ ꯌꯦꯡꯁꯦ, ꯇꯟꯖꯥ ꯌꯦꯡꯁꯦ, ꯅꯨꯄꯤꯅꯤꯗꯅ ꯅꯣꯡ ꯐꯥꯗꯣꯛ ꯅꯨꯄꯤ ꯑꯣꯜꯂꯛꯄ ꯉꯥꯏꯔꯁꯤ." ꯑꯁꯨꯝꯍꯥꯏꯅ ꯃꯈꯣꯏꯁꯨ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯣꯂꯦꯖꯁꯦ ꯑꯗꯨꯝ ꯀꯥꯔꯛꯄꯅ ꯐꯥꯔꯁ ꯏꯌꯔ, ꯁꯦꯀꯦꯟ ꯏꯌꯔ ꯂꯣꯏꯁꯤꯟꯈꯤ꯫ ꯊꯥꯔꯠ ꯏꯌꯔ ꯀꯥꯔꯛꯄ ꯑꯁꯤꯗ ꯁ꯭ꯀꯨꯜꯒꯤ ꯐꯪꯁꯟꯁꯨ ꯇꯧꯔꯦ꯫ ꯀ꯭ꯂꯥꯁ ꯐꯅꯌꯥꯝ ꯑꯃꯗꯤ ꯐꯪꯁꯟ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯗꯕꯤꯗ ꯂꯥꯡꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯎꯔꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯁꯨꯔꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯁꯨꯡꯐꯪ ꯐꯪꯗꯕꯗꯒꯤ ꯃꯥꯁꯨ ꯐꯣꯡꯗꯣꯛꯇꯕꯤꯗ ꯑꯗꯨꯃꯛ ꯍꯟꯈꯤꯕꯖꯥꯠꯅꯤꯗ꯫ ꯀꯣꯂꯦꯖꯀꯤ ꯐꯪꯁꯟ ꯑꯍꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯁꯦ ꯑꯩꯅ ꯂꯦꯞꯂꯤꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯥꯌꯣꯛꯅꯔꯒ ꯂꯦꯞꯄꯤ꯫ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯩꯅꯁꯨ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯀꯧꯕꯅꯤꯅ ꯆꯨꯝꯅ ꯌꯦꯡꯖꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯑꯗꯨꯝ ꯑꯩꯁꯨ ꯃꯉꯣꯟꯗ ꯃꯤꯠꯆꯤꯒ ꯈꯠꯆꯤꯟꯗꯅ ꯅꯣꯛꯂꯤꯄꯣꯠꯅꯤꯗ꯫ ꯑꯩꯅ ꯃꯤꯠꯆꯤ ꯈꯠꯆꯤꯟꯕꯗꯨ ꯎꯔꯒ ꯃꯥꯗꯤ ꯏꯀꯥꯏꯗꯅꯒ ꯅꯣꯟꯊꯈ꯭ꯔꯤꯄꯣꯠꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯂꯒ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯥ ꯂꯩꯔꯝꯗꯕꯗꯨꯗ ꯄꯥꯈꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯛꯄꯗꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ "ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤꯗꯨꯅ ꯀꯔꯤ? ꯁ꯭ꯇꯦꯖꯁꯤꯅ ꯑꯁꯣꯝꯗꯅꯤ ꯂꯩꯔꯤꯁꯦ, ꯑꯩꯉꯣꯟꯗ ꯌꯦꯡꯉꯤꯗꯣ ꯅꯉꯛꯇꯣ ꯑꯣꯟꯅꯗ꯭ꯔꯣ? ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯁꯤꯗ ꯄ꯭ꯔꯞꯀ ꯂꯥꯛꯇꯅ ꯂꯩꯔꯝꯃꯤꯁꯤꯅ?" ꯁꯨꯔꯅ "ꯋꯥ ꯑꯃ ꯍꯥꯏꯒꯗꯧꯕ ꯂꯩꯕ, ꯑꯗꯨꯒꯤꯅꯦ." "ꯑꯥꯗꯒꯤ ꯂꯥꯎꯔꯣ ꯍꯥꯏꯔꯣ?" ꯑꯩꯅ "ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯍꯥꯏꯕꯗꯤ ꯀꯩꯗꯧꯔꯕ?" "ꯌꯥꯗꯦ, ꯍꯧꯖꯤꯛ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯦ."
ꯍꯥꯏꯔꯣꯗꯅ ꯑꯗꯨꯗꯤ꯫ ꯁꯨꯔꯅ ꯑꯩꯒꯤ ꯈꯨꯠꯇꯥꯡꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯄꯨꯊꯣꯛꯏ꯫ ꯁ꯭ꯇꯦꯖ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯃꯌꯥꯝ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗꯅꯤ ꯃꯥꯅ ꯐꯨꯔꯤꯠ ꯈꯥꯎ ꯑꯗꯨꯗꯒꯤ ꯔꯣꯁ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯑꯗꯣ꯫ ꯃꯌꯥꯝꯗꯨꯅ ꯂꯥꯎꯕꯣꯏ ꯈꯨꯕꯥꯛ ꯈꯨꯕꯣꯏ ꯂꯥꯎꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯁꯨ ꯃꯥꯒꯤ ꯃꯃꯥꯏ ꯉꯥꯛꯇꯨꯅ ꯏꯀꯥꯏꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯄꯤꯔꯤꯕ ꯔꯣꯁ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯏꯀꯥꯏꯅ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯝꯗ ꯆꯪꯉꯛꯇꯨꯅ ꯃꯥꯏꯁꯦ ꯉꯁꯪ ꯉꯥꯡꯕ ꯃꯈꯩ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯔꯥꯎꯗꯨꯅ ꯂꯩ꯫ ꯔꯣꯁ ꯂꯧꯈ꯭ꯔꯕꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯅꯨꯃꯤꯠꯇꯣ ꯐꯪꯁꯟ ꯌꯦꯡꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯄꯨꯔꯥ ꯕ꯭ꯂꯥꯏꯟꯅꯤ, ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯆꯪꯈꯤꯗ꯭ꯔꯦ꯫ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯉꯁꯥꯏ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯏꯊꯟꯇ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯏꯀꯥꯏꯖꯩ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯏꯀꯥꯏꯈꯤꯗꯨꯅ ꯑꯩꯁꯨ ꯍꯞꯇꯥ ꯑꯃꯗꯤ ꯀꯣꯂꯦꯖ ꯀꯥꯗ꯭ꯔꯦ꯫ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯂꯒ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯀꯣꯂꯦꯖ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯅꯪ ꯂꯥꯛꯇ꯭ꯔꯗꯤ ꯀꯣꯂꯦꯖ ꯑꯝꯇ ꯀꯥꯅꯤꯡꯗꯦ, ꯅꯣꯛꯄꯁꯨ ꯑꯃꯠꯇ ꯐꯪꯗꯦ, ꯃꯌꯥꯝꯗꯣ ꯇꯨꯃꯤꯟꯅ ꯂꯣꯏꯅ ꯂꯩꯅꯩ, ꯅꯪꯕꯨ ꯅꯥ ꯌꯦꯛꯄ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯨꯆꯣ ꯍꯥꯏꯅ ꯒꯤꯔꯒꯤ ꯇꯛꯃꯟꯕꯗꯒꯤ ꯑꯩꯈꯣꯏꯈꯩ ꯂꯥꯛꯏꯅꯦ ꯏꯕꯦꯝꯃ꯫ ꯍꯌꯦꯡꯗꯩꯗꯤ ꯀꯥꯔꯛꯑꯣꯀꯣ, ꯀ꯭ꯂꯥꯁ ꯇꯦꯁꯇꯨ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯀꯝꯄꯨꯇꯔꯒꯤꯗꯣ ꯑꯗꯨꯁꯨ ꯂꯣꯏꯁꯜꯂꯅꯤꯅ ꯁꯥꯔꯅ ꯉꯁꯥꯏ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯍꯣꯏ ꯂꯥꯛꯂꯒꯦ꯫ ꯃꯈꯣꯏꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯍꯥꯟꯒꯤꯗꯣ ꯑꯗꯨꯒꯤ ꯃꯅꯤꯟ ꯀꯣꯛꯇ꯭ꯔꯤꯕꯣ? ꯑꯗꯨꯒꯤꯔꯣ ꯀꯣꯂꯦꯖ ꯂꯥꯛꯇ꯭ꯔꯤꯗꯣ? ꯁꯨꯝꯅ ꯐꯥꯒꯤ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯅꯠꯇꯦꯍꯦ, ꯑꯗꯨꯒꯤꯕꯨ ꯑꯩꯅꯕꯨ ꯑꯗꯨꯒꯨꯝꯕꯗ ꯀꯌꯥꯝ ꯊꯋꯥꯏ ꯌꯥꯎꯔꯗꯅ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯃꯥꯒꯤꯗꯣ꯫ ꯑꯁꯨꯝꯅ ꯑꯩꯅ ꯏꯀꯥꯏꯕꯗꯣ ꯐꯅꯕꯒꯤ ꯍꯥꯏꯗꯣꯛꯈꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯅꯍꯥꯟꯒꯤꯗꯨꯗꯤ ꯐꯥꯒꯤ ꯃꯥꯟꯗꯦꯍꯦ, ꯅꯪꯅꯁꯨ ꯌꯥꯗꯅ ꯂꯧꯈ꯭ꯔꯕꯗꯨꯗꯤ, ꯀꯣꯛ ꯌꯥꯕꯤꯈ꯭ꯔꯣ ꯀꯩꯅꯣ? ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯇꯛꯂꯛꯏꯗꯨꯕꯨ ꯏꯕꯦꯝꯃ, ꯅꯨꯡ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯇꯨꯝꯈ꯭ꯔꯅꯤ, ꯑꯩꯈꯣꯏ ꯐꯥꯎꯕ ꯅꯍꯥꯟꯅ ꯂꯨꯍꯣꯡꯈ꯭ꯔꯤꯕ ꯀꯩꯅꯣ ꯈꯪꯄꯣꯟꯗꯦ, ꯅꯪꯒꯤ ꯊꯃꯣꯏꯁꯤꯗꯤ ꯏꯕꯦꯝꯃ꯫ ꯁꯨꯝꯅ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯣꯂꯦꯖ ꯀꯥꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯄꯗꯒꯤ ꯇꯜꯂꯤ ꯇꯣꯛꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯀꯣꯂꯦꯖꯇꯨꯁꯨ ꯀꯥꯗ꯭ꯔꯦ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯣꯠꯁꯨ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯁꯤꯡ ꯀꯌꯥ ꯑꯃ ꯂꯥꯛꯏ꯫ ꯀꯣꯂꯦꯖ ꯂꯥꯛꯇ꯭ꯔꯕꯁꯨ ꯕꯣꯠ ꯈꯣꯝꯕꯗꯤ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯧꯕ ꯂꯥꯛꯏꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯉꯜꯂꯤꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ, ꯑꯩꯈꯣꯏꯗꯤ ꯕꯣꯠ ꯂꯦꯞꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯈꯣꯝꯕ ꯆꯠꯄꯤꯗꯣ, ꯑꯗꯨꯅ ꯒꯥꯔꯤꯗ ꯄꯨꯟꯅ ꯆꯠꯄ ꯌꯥꯗꯦꯕ, ꯆꯥꯏꯅ ꯆꯠꯀꯗꯕꯅꯤ꯫ ꯅꯪꯒ ꯁꯨꯔꯒ ꯑꯃ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯤꯟꯗꯨꯅ ꯄꯤꯌꯔ ꯈꯥꯏꯗꯣꯛꯏ꯫ ꯁꯨꯔꯒ ꯑꯩꯒ ꯇꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯗꯨꯝ ꯁꯤꯜꯂꯤ꯫ ꯁꯨꯔꯅꯁꯨ ꯃꯈꯣꯏꯗ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯖꯥꯅꯤ꯫ ꯍꯥꯟꯅꯅ ꯀꯣꯏꯅꯗꯕꯤꯗ ꯏꯃꯥꯟꯅꯕꯒꯨꯝꯅ ꯇꯤꯟꯅꯕꯅꯤꯅ ꯐꯨꯅ ꯆꯩꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯁꯨ ꯀꯔꯤꯝꯇ ꯀꯣꯏꯅꯔꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯁꯛꯇꯣ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯃꯉꯣꯟꯗ ꯀꯧꯕ ꯐꯥꯎꯕ ꯍꯦꯛ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯅ ꯑꯁꯨꯛ ꯏꯀꯥꯏꯔꯤꯕ ꯑꯩꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯔꯝꯅ ꯇꯣꯡꯒꯗꯕꯅꯣ ꯈꯟꯕꯗ ꯏꯁꯥꯁꯦ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯌꯥꯝꯅ ꯀꯥꯔꯦ꯫ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯁꯠ ꯇꯣꯡꯉꯣ, ꯊꯦꯡꯉꯦ, ꯒꯥꯔꯤ ꯀꯥꯕꯁꯤꯐꯥꯎꯕ ꯑꯃꯨꯛ ꯊꯥꯡꯒꯠꯇꯅ ꯂꯩꯅꯒꯗꯧꯔꯤꯕ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦꯃꯤ, ꯁꯠ ꯇꯣꯡꯉꯣ, ꯌꯥꯔꯦ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯆꯠꯂꯝꯃꯒꯦ ꯂꯥꯛꯑꯣꯀꯣ, ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯁꯨꯔ ꯏꯕꯥꯅꯤꯁꯨ ꯇꯞꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯕꯣꯠ ꯈꯣꯝꯕ ꯆꯠꯄ ꯃꯇꯝꯗ ꯁꯨꯔ ꯏꯕꯥꯅꯤ ꯇꯥꯅꯕ ꯆꯠꯈꯤꯕ, ꯊꯤꯜꯂꯛꯄ, ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯏꯕꯥꯅꯤꯁꯨ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯑꯃꯗꯤ ꯏꯃꯥꯟꯅꯕꯤꯁꯤꯡ ꯄꯨꯟꯗꯨꯅ ꯀꯣꯂꯦꯖꯀꯤ ꯀꯦꯟꯇꯤꯟꯗ ꯆꯥ ꯊꯛꯄ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯒꯤ ꯁꯨꯔ ꯏꯕꯥꯅꯤꯁꯨ ꯇꯞꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯤ ꯆꯦꯠꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯃꯈꯣꯏꯅꯁꯨ ꯁꯨꯔ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯂꯣꯏꯅ ꯈꯪꯉꯤ꯫ ꯀꯣꯂꯦꯖꯇ ꯐꯥꯔꯁ ꯏꯌꯥꯔ ꯀꯥꯔꯛꯄ, ꯁꯦꯀꯦꯟ ꯏꯌꯥꯔ ꯀꯥꯔꯛꯄ ꯅꯧꯅ ꯂꯥꯛꯄ ꯑꯉꯥꯡꯁꯤꯡꯅꯗꯤ ꯈꯪꯖꯗꯕꯅꯤꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯑꯕꯁꯨ ꯃꯈꯣꯏꯅ ꯍꯦꯛꯇ ꯑꯐꯥꯎ ꯁꯥꯗꯨꯅ, ꯍꯥꯟꯅ ꯂꯩꯔꯝꯂꯕꯅꯤ ꯁꯥꯗꯨꯅ, ꯔꯤꯖꯥꯕꯅꯦ ꯏꯕꯨꯡꯉꯣ, ꯔꯤꯖꯥꯕ ꯍꯥꯏꯔꯨꯔꯅꯨ, ꯃꯇꯨꯡ ꯃꯅꯥꯎꯗ ꯑꯗꯨ ꯋꯥꯍꯩꯗꯨ ꯄꯜꯂꯕꯗꯤ ꯆꯥꯏꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯙꯝꯀꯥꯀꯌꯥ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕ ꯅꯨꯄꯥ ꯀꯌꯥꯗꯨꯁꯨ ꯃꯈꯣꯏꯅ ꯍꯥꯏꯍꯜꯂꯛꯈꯤꯗꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯑꯩꯅꯁꯨ ꯈꯜꯂꯤ, ꯍꯣꯏꯗ, ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯁꯤ ꯐꯥꯎꯕ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯅꯍꯥꯟꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯏꯕꯁꯦ ꯀꯔꯤ ꯀꯥꯟꯅꯔꯨꯒꯅꯤ? ꯑꯁꯤ ꯈꯟꯗꯨꯅ
ꯍꯥꯏꯔꯛꯂꯕꯁꯨ ꯑꯃꯠꯇ ꯌꯥꯔꯝꯗꯦ, ꯃꯉꯣꯟꯗ ꯑꯗꯨꯝ ꯂꯨꯞꯇꯨꯅ ꯂꯩ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯀꯣꯂꯦꯖꯁꯤꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯀꯣꯂꯦꯖ ꯀꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯣꯂꯦꯖ ꯂꯣꯏꯕꯒ ꯊꯕꯛ ꯑꯃꯃꯝ ꯇꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒ ꯆꯥꯅꯕ ꯁꯤꯟꯐꯝ ꯀꯌꯥ ꯑꯃꯁꯨ ꯄꯥꯏꯅꯕ ꯌꯥꯎꯈ꯭ꯔꯦ꯫ ꯇꯧꯗꯕꯤꯗ ꯂꯩꯍꯧꯕ ꯀꯌꯥ ꯑꯃꯁꯨꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯛꯂꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯃꯔꯛꯇ ꯄꯨꯟꯗꯨꯅ ꯆꯥꯛ ꯆꯥꯅꯩ꯫ ꯀꯨꯏꯅ ꯁꯥꯡꯅ ꯎꯅꯔꯨꯗꯕꯒꯤ ꯑꯃꯨꯛ ꯄꯨꯟꯕ ꯃꯇꯝꯗ ꯂꯨꯍꯣꯡꯈꯤꯕ, ꯅꯨꯄꯤ ꯊꯤꯖꯤꯜꯂꯝꯕ, ꯃꯆꯥ ꯃꯁꯨ ꯌꯥꯎꯅꯔꯝꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯨꯔꯁꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯃꯗꯤ ꯑꯣꯏꯔꯦ꯫ ꯑꯩꯁꯨ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯕꯤꯗ ꯂꯨꯍꯣꯡꯕꯗꯣ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯊꯕꯛ ꯇꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯒ ꯆꯥꯅꯕ ꯊꯕꯛꯇꯤ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯥꯅ "ꯅꯪ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯀꯩꯅꯣ, ꯑꯩ ꯇꯧꯔꯕꯗꯤ" ꯁꯤ ꯍꯥꯏꯗꯨꯅ "ꯀꯨꯏꯅ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯒ ꯂꯩꯕꯁꯤꯁꯨ ꯀꯩꯁꯨ ꯐꯔꯣꯏꯗ, ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯆꯍꯤ ꯈꯛꯇꯅꯤ ꯂꯤꯁꯤꯜꯂꯛꯀꯗꯕ, ꯑꯉꯥꯡꯗꯤ ꯑꯣꯏꯔꯛꯄꯩ ꯋꯥ ꯂꯩꯇꯦ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯕꯥꯅꯤꯁꯨ ꯆꯦꯟꯗꯨꯅ ꯂꯨꯍꯣꯡꯂꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯃꯒ ꯏꯆꯥꯅꯨꯄꯤ ꯑꯃꯒꯁꯨ ꯐꯪꯖꯔꯦ꯫ ꯑꯩꯅ "ꯅꯪꯒꯤ ꯐꯪꯉꯛꯂꯤꯕ ꯇꯣꯂꯣꯞꯇꯨꯅꯗꯤ ꯑꯉꯥꯡꯁꯤꯡꯒ ꯑꯃꯗꯤ ꯏꯃꯨꯡ ꯄꯨꯕꯗ ꯀꯔꯤꯁꯨ ꯀꯣꯟꯅꯔꯔꯣꯏ, ꯑꯗꯨꯅ ꯑꯩꯁꯨ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯒꯦ" ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯇꯥꯟꯅꯔꯒ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯗꯤ ꯐꯝꯃꯤ꯫ ꯑꯣꯖꯥꯁꯤ ꯑꯣꯏꯔꯤꯉꯩꯗꯗꯤ ꯏꯃꯥ ꯏꯄꯥꯅ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯡ ꯉꯥꯟꯕꯒ ꯍꯦꯛꯇ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯁ ꯑꯃꯗꯤ ꯃꯦꯗꯥꯝꯁꯤꯡ ꯑꯗꯨꯅ ꯁꯤꯟꯗꯨꯅ ꯀꯝꯄꯅꯤꯒꯤ ꯊꯕꯛꯅꯤ, ꯑꯃ ꯌꯥꯎꯁꯤ ꯍꯥꯏꯗꯨꯅ ꯍꯧꯔꯛꯂꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯤꯗꯤ ꯁꯥꯔꯝꯃꯤ꯫ ꯑꯩꯅꯁꯨ "ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯖꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯇꯣꯂꯣꯞ ꯃꯆꯥ ꯐꯪꯂꯤꯕ ꯑꯗꯨꯅ ꯄꯦꯟꯊꯣꯛꯄ ꯇꯝꯃꯨ, ꯑꯍꯦꯟꯕ ꯄꯥꯝꯃꯨꯅꯨ, ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ, ꯅꯪꯅ ꯑꯣꯖꯥꯗꯣ ꯑꯣꯏꯔꯝꯗꯕꯤꯗ ꯀꯝꯄꯅꯤꯒꯤ ꯊꯕꯛꯇꯨꯗ ꯃꯥꯏꯄꯨꯅꯅ ꯆꯦꯟꯕ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯐꯕ, ꯍꯤ ꯑꯅꯤ ꯇꯣꯡꯕꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯅꯤꯀꯣ" ꯍꯥꯏꯅꯗꯤ ꯑꯩꯅ ꯍꯥꯏꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯥꯐ ꯃꯤꯁ ꯑꯃꯗꯤ ꯃꯦꯗꯥꯝ ꯃꯈꯩꯗꯨꯅ ꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯌꯥꯎꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯁꯨ ꯁ꯭ꯀꯨꯜ ꯀꯥꯕꯗꯣ ꯑꯗꯨꯝ ꯆꯠꯄꯣꯏ ꯆꯠꯇꯕꯣꯏ ꯇꯟꯊꯔꯛꯄꯗꯒꯤ ꯀꯝꯄꯅꯤ ꯑꯗꯣꯝꯗ ꯃꯥꯏꯄꯨꯅꯅ ꯑꯣꯟꯁꯤꯟꯈꯤ꯫ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯑꯗꯨ ꯌꯥꯎꯈꯤꯕꯗꯒꯤ ꯏꯕꯥꯅꯤꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯈꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯑꯣꯖꯥ ꯃꯆꯥꯗꯣ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯩꯒꯤꯗꯃꯛꯇ ꯀꯦꯌꯔ ꯌꯥꯝ ꯂꯧꯕꯤꯔꯝꯕꯅꯤ꯫ ꯃꯆꯥꯁꯤꯡꯒꯤꯁꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅꯇ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯀꯝꯄꯅꯤꯒꯤ ꯊꯕꯛꯁꯦ ꯍꯦꯛ ꯌꯥꯎꯈꯤꯕꯗꯒꯤꯗꯤ ꯅꯣꯡꯃ ꯐꯥꯎꯕ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯦ꯫ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯜꯂꯛꯄ, ꯑꯗꯨꯁꯨ ꯌꯨꯝꯗ ꯆꯥꯛ ꯆꯥꯗꯕ, ꯉꯁꯤꯒꯤꯅ ꯃꯃꯥꯟꯅꯕ ꯑꯃꯗ ꯆꯥꯔꯛꯏ, ꯀꯝꯄꯅꯤꯒꯤ ꯃꯤ ꯑꯅꯧꯕ ꯑꯃ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯆꯥꯛ ꯀꯧꯗꯨꯅ ꯆꯥꯔꯛꯏ, ꯍꯦꯛꯇꯃꯛ ꯍꯥꯏꯕ꯫ ꯑꯩꯁꯨ ꯑꯩꯅ ꯆꯠꯂꯨꯕ ꯅꯠꯇꯕꯅꯤꯅ ꯍꯣꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯑꯉꯥꯡꯁꯤꯡ ꯅꯥꯔꯛ ꯌꯦꯛꯂꯛꯄ, ꯑꯩ ꯏꯁꯥ ꯉꯝꯗꯦ, ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩꯁꯨ ꯋꯥꯠꯂꯤ, ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯔꯨꯔꯕꯁꯨ "ꯅꯪꯅ ꯊꯣꯛꯄ ꯁꯤꯜꯂꯨ, ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯨ, ꯀꯝꯄꯅꯤꯒꯤ ꯄꯣꯠ ꯆꯩ ꯀꯛꯄꯅꯦ, ꯑꯃꯕꯨ ꯇꯧꯕꯅꯦ, ꯑꯩꯅ ꯂꯣꯏꯅ ꯄꯨꯔꯗꯤ ꯀꯔꯥꯏꯗꯩ ꯉꯝꯒꯗꯣꯏꯅꯣ, ꯅꯪꯁꯨ ꯈꯔ ꯇꯥꯜꯂꯨ, ꯉꯝꯅꯕ ꯍꯣꯠꯅꯧ ꯀꯩꯅꯣ", ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕ꯫ ꯑꯉꯥꯡ ꯑꯅꯤꯁꯦ ꯍꯦꯛ ꯄꯣꯛꯄ ꯂꯣꯏꯈꯤꯕꯒ ꯑꯩꯒꯤ ꯏꯁꯥꯗ ꯑꯅꯥꯕ ꯑꯔꯨꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯂꯤꯕꯅꯤ꯫ ꯐꯅ ꯌꯥꯝꯅ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯒꯨꯂꯤ ꯑꯁꯤꯗꯤ ꯋꯠꯄ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯂꯤꯕꯅꯤ꯫ ꯍꯥꯟꯅꯒꯤꯗꯤ ꯇꯣꯂꯣꯞ ꯐꯪꯉꯛꯄꯒ "ꯅꯪꯒꯤ ꯒꯨꯂꯤꯗꯣ" ꯍꯥꯏꯗꯨꯅ ꯊꯥ ꯑꯃ ꯆꯥꯅꯕ ꯁꯨꯅꯕ ꯂꯩꯗꯨꯅ ꯊꯝꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯒꯨꯂꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯨꯔꯕ ꯐꯥꯎꯕꯗ ꯊꯧꯋꯥ ꯁꯥꯗꯕ, "ꯂꯩꯇ꯭ꯔꯒ ꯂꯩꯌꯨ ꯀꯩꯅꯣ", ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ kaya ama ꯊꯧꯔꯛꯄꯗꯒꯤ ꯑꯩꯁꯦ ꯒꯨꯂꯤ ꯆꯥꯗꯨꯕ ꯐꯥꯎꯕ ꯇꯜꯂꯤ꯫ ꯃꯥꯅ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯅ ꯁꯨꯔꯒ ꯂꯩꯖꯕ ꯉꯝꯃꯤ, ꯂꯩꯔꯒ ꯊꯝꯃꯤ, ꯆꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯩꯔꯒ ꯄꯤꯔꯛꯄꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯤꯅ ꯉꯥꯡꯂꯒ ꯒꯨꯂꯤꯗꯨ ꯄꯥꯏꯔꯒ ꯐꯥꯎꯕ ꯂꯪꯁꯤꯜꯂꯛꯏ꯫ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛꯇꯤ ꯊꯃꯣꯏ ꯀꯥꯏꯔꯕꯅꯤ, ꯀꯞꯅꯤꯡꯂꯕꯅꯤ꯫ ꯏꯆꯥꯅꯨꯄꯥ ꯑꯃꯗꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡꯗ ꯀꯞꯂꯨꯔꯕꯗꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯀꯥꯏꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯀꯞꯇꯕꯤꯗ ꯑꯩꯁꯦ ꯈꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯈꯣꯏꯅ ꯌꯨꯝꯗ ꯀꯅꯥꯝꯇ ꯂꯩꯇꯕ ꯃꯇꯝꯗ ꯏꯊꯟꯈꯛꯇ ꯄꯦꯟꯅ ꯀꯞꯆꯩ꯫ ꯌꯨꯝꯒꯤ ꯃꯃꯥꯗꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯃꯤꯉꯣꯟꯗ ꯂꯤꯊꯣꯛꯈ꯭ꯔꯕꯗꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯌꯥꯡꯉꯦ ꯈꯟꯗꯨꯅ ꯇꯝꯐꯝ ꯂꯩꯇꯕꯅ ꯏꯃꯥꯗ ꯄꯨꯝꯅꯃꯛ ꯇꯝꯃꯤ꯫ ꯏꯃꯥꯅꯁꯨ
ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯂꯧꯈ꯭ꯔꯒ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗꯤ ꯀꯔꯤꯅꯣ? ꯏꯃꯥꯁꯨ ꯈꯔ ꯆꯤꯡꯅꯩ, ꯃꯥꯒꯤꯗꯣ ꯅꯨꯄꯤ ꯀꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯗꯨꯃꯛꯇꯤ ꯇꯧꯔꯝꯒꯗꯧꯕ ꯃꯥꯟꯗꯦ ꯃꯥꯒꯤ ꯃꯑꯣꯡꯗꯣ, ꯑꯗꯨꯕꯨ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯏꯃꯥ, ꯑꯁꯦꯡꯕꯗꯤ ꯈꯪꯗ꯭ꯔꯤ꯫ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯤꯗꯤ ꯑꯣꯟꯕꯗꯤ ꯐꯖꯅ ꯑꯣꯜꯂꯦ꯫ ꯑꯩꯅ ꯃꯥꯒꯤ ꯃꯔꯝ ꯈꯪꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯌꯥꯎꯃꯤꯟꯅꯔꯕ ꯃꯤꯁ ꯑꯃꯗꯤ ꯃꯦꯗꯥꯝ ꯈꯔ ꯈꯪꯉꯤ, ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇ ꯈꯪꯕꯗꯤ ꯂꯩꯇꯦ꯫ ꯏꯃꯥꯅꯁꯨ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯃꯥꯒ ꯍꯦꯛ ꯍꯦꯛ ꯆꯠꯃꯤꯟꯅꯔꯤꯕ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯂꯣꯏꯅꯕ ꯃꯤꯗꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯧ, ꯑꯗꯨꯒ ꯏꯃꯥꯈꯣꯏꯁꯨ ꯑꯁꯣꯝꯗ ꯊꯤꯒꯠꯀꯦ꯫ ꯃꯥꯅ ꯆꯠꯄ ꯀꯝꯄꯅꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯩꯁꯨ ꯑꯉꯥꯡ ꯈꯔ ꯌꯥꯎꯏ, ꯃꯣꯏꯗꯁꯨ ꯑꯩ ꯑꯃꯨꯛꯇ ꯍꯪꯒꯦ꯫ ꯐꯔꯦꯁꯦ, ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯨ, ꯅꯁꯥꯗꯨ ꯑꯗꯨꯝ ꯍꯦꯟꯅ ꯁꯣꯛꯅꯕꯅꯤ꯫ ꯆꯥꯛꯇꯨ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯊꯣꯛꯑꯒ ꯃꯥ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯅꯆꯥ ꯑꯅꯤꯗꯨꯒꯤ ꯈꯜꯂꯒ ꯅꯪ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯏꯃꯥꯈꯣꯏꯅꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯋꯥ ꯀꯌꯥ ꯀꯌꯥ ꯍꯥꯏꯕꯤꯔꯛꯏ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯈꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯈꯟꯗꯅꯕ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯐꯣꯟ ꯇꯧꯗꯨꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯤ ꯑꯇꯣꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ, ꯃꯤ ꯑꯇꯣꯞꯄ ꯑꯃ ꯂꯥꯛꯂꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯝꯂꯤꯉꯩ, ꯗꯨꯀꯥꯟꯗ ꯃꯤ ꯄꯣꯠꯆꯩ ꯂꯩꯕ ꯋꯠꯇ꯭ꯔꯤꯉꯩꯗꯤ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯃꯛ ꯀꯥꯎꯊꯣꯛꯏ꯫ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯒ ꯏꯊꯟꯇ ꯂꯩꯕ ꯃꯇꯝꯗ ꯍꯦꯜꯂꯤ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯈꯜꯂꯔꯣꯏꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯥꯗꯤ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯟꯕꯤꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯥꯅ ꯆꯠꯇꯨꯅ ꯂꯩꯔꯤꯕ꯫ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯔꯕꯁꯨ ꯍꯥꯟꯅ ꯀꯣꯂꯦꯖꯇ ꯄꯨꯟꯈꯤꯕ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯀꯌꯥ ꯑꯩꯅ ꯇꯣꯏꯅ ꯇꯣꯏꯅ ꯄꯨꯟꯕ ꯐꯪꯗ꯭ꯔꯕꯁꯨ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯤ ꯄꯨꯜꯂꯤ ꯍꯥꯏꯕꯗꯣ, ꯑꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯇꯧꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯐꯥꯎꯕ ꯃꯥ ꯌꯥꯎꯕ ꯁꯪꯉꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯏꯊꯟꯇ ꯆꯠꯄꯁꯨ ꯌꯥꯎꯈꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯪꯉꯛꯂꯕꯁꯨ ꯑꯩꯅ ꯃꯥꯗꯣ ꯊꯕꯛ ꯈꯔ ꯆꯤꯟꯗꯧꯕꯅꯤ, ꯃꯊꯪꯗ ꯀꯣꯟꯅ ꯌꯥꯎꯖꯔꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯐꯅ ꯑꯗꯨꯝ ꯈꯨꯝꯃꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯁꯨ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯃꯥꯕꯨ ꯑꯗꯨꯝꯅꯒ ꯇꯧꯕ꯭ꯔꯅꯦ? ꯃꯥꯅꯒ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯗꯤꯍꯦ, ꯅꯕꯥꯅꯤꯕꯨ ꯀꯔꯝꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯁꯨꯡꯊꯥ ꯊꯥꯖꯗꯤꯌꯦ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯄꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯑꯩꯅꯁꯨ ꯈꯪꯗꯦ, ꯑꯁꯤꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ, ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯕꯅꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯐꯔꯦꯁꯦ, ꯀꯩꯁꯨ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯨꯁꯦ, ꯃꯥꯗꯣ ꯑꯩꯈꯣꯏꯁꯨ ꯇꯠꯇꯅ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯎꯏ, ꯊꯦꯡꯅꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯑꯗꯣ ꯅꯨꯄꯤꯒꯗꯤ ꯀꯣꯏꯔꯤꯔꯣ? ꯍꯣꯏꯃꯤ ꯀꯣꯏꯔꯤꯅꯦ, ꯑꯗꯣ ꯅꯨꯄꯤꯗꯣ ꯃꯁꯛ ꯈꯪꯗꯤꯌꯦ, ꯍꯜꯂꯛꯄꯤꯅꯦꯕꯨꯗꯤ ꯍꯥꯏꯅꯩ꯫ ꯑꯩꯅꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯄꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯎꯕ ꯃꯤꯁꯤꯡꯅꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯂꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯏꯀꯥꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯗꯨꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤꯅꯤ, ꯃꯈꯣꯏꯗꯣ ꯒ꯭ꯔꯨꯞ ꯒ꯭ꯔꯨꯞ ꯈꯥꯏꯗꯣꯛꯂꯒ ꯃꯤꯒꯤ ꯃꯌꯨꯝꯁꯤꯡꯗ ꯆꯠꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ, ꯑꯗꯨꯒꯤ ꯆꯠꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ, ꯑꯩꯁꯨ ꯈꯪꯉꯦ꯫ ꯏꯀꯥꯏꯖꯗꯨꯅ ꯍꯦꯛꯇ ꯑꯗꯨꯝꯅ ꯈꯨꯝꯂꯝꯃꯤ꯫ ꯏꯅꯦꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯂꯤꯕ ꯑꯗꯣ ꯑꯩꯒꯤ ꯐꯅꯕꯅꯤ ꯍꯥꯏꯕꯕꯨ ꯑꯩꯁꯨ ꯏꯀꯥꯏꯗꯨꯅ ꯀꯔꯤꯗꯤ ꯍꯥꯏꯔꯨꯒꯅꯤ꯫ ꯃꯈꯣꯏꯅꯁꯨ ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯃꯇꯝꯅꯒ ꯐꯠꯇꯕꯅꯦ, ꯅꯪ ꯆꯦꯛꯁꯤꯟꯅꯕ ꯍꯥꯏꯕꯤꯕꯅꯤꯀꯣ, ꯁꯤ ꯅꯠꯇꯅ ꯀꯔꯤꯗꯤ ꯍꯥꯏꯒꯅꯤ ꯃꯤꯒꯤꯗꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯇꯥꯔꯨꯔꯒ ꯍꯦꯟꯅ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦ꯫ ꯗꯨꯀꯥꯟ ꯐꯝꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯤꯅ ꯄꯣꯠ ꯂꯩꯒꯦ ꯍꯥꯏꯅ ꯀꯧꯔꯛꯄ ꯐꯥꯎꯕ ꯅꯥꯆꯪ ꯆꯠꯇꯨꯅ ꯇꯥꯗꯗꯅ ꯍꯟꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯤ ꯀꯔꯤꯅꯤ, ꯑꯩꯁꯨ ꯃꯥꯏꯁꯦ ꯃꯍꯤꯡ ꯄꯨꯡꯀꯥ ꯀꯥꯔꯦ꯫ ꯏꯄꯥꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄ ꯃꯇꯝꯗ ꯏꯃꯥꯈꯣꯏ, ꯏꯟꯗꯣꯝꯆꯥꯈꯣꯏꯅꯁꯨ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯑꯩꯕꯨ ꯎꯔꯒ ꯀꯔꯤꯅꯣ ꯅꯪꯕꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯦ ꯑꯁꯨꯝꯅ ꯍꯪꯕꯁꯤꯗ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯀꯗꯧꯕ ꯇꯟꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅꯗꯤ ꯆꯠꯇ꯭ꯔꯤ, ꯇꯉꯥꯏ ꯐꯗꯕ ꯈꯛꯇꯪ ꯈꯜꯂꯒ ꯑꯗꯨꯝ ꯆꯠꯂꯤ꯫ ꯑꯩꯅꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯃꯉꯣꯟꯗ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯌꯨꯝꯗ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯤ, ꯏꯃꯥꯈꯣꯏ ꯃꯁꯥ ꯉꯝꯗꯕ ꯌꯥꯎꯔꯦ ꯍꯥꯏꯔꯕꯁꯨ ꯅꯍꯥꯟꯈꯩꯁꯨ ꯅꯊꯟ ꯈꯛꯇ ꯌꯥꯝꯅ ꯆꯠꯇꯥꯏꯅꯦ, ꯆꯠꯂꯨ ꯀꯩꯅꯣ, ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯆꯠꯂꯤꯗꯨꯗꯤ꯫ ꯃꯥꯒꯤ ꯋꯥꯍꯩꯁꯦ ꯑꯀꯟꯕ ꯉꯥꯛꯇꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯦ, ꯅꯣꯡꯃꯇ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕ ꯅꯠꯇꯦ꯫ ꯃꯆꯥꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯀꯔꯤ ꯆꯥꯔꯤ ꯊꯛꯂꯤ, ꯁ꯭ꯀꯨꯜꯅ ꯀꯝꯗꯧꯕ, ꯇ꯭ꯌꯨꯁꯟꯅ ꯀꯝꯗꯧꯕ ꯅꯣꯡꯃꯇ ꯍꯪꯕ ꯅꯠꯇꯦ꯫
ꯑꯩꯁꯨ ꯏꯁꯥꯁꯦ ꯁꯣꯛꯀꯅꯤ ꯈꯪꯅ ꯈꯪꯅ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯍꯤꯗꯥꯛ ꯒꯨꯂꯤꯁꯦ ꯆꯥꯗꯕꯤꯗ ꯁꯤꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯁꯨ ꯑꯩꯅ ꯀꯣꯟꯅꯊꯪꯗ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯈꯜꯂꯒ ꯍꯤꯡꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯑꯃꯨꯛꯁꯨ ꯆꯥꯏ꯫ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯣꯔꯣꯅꯥ ꯅꯥꯕꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯎ ꯍꯥꯏꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯥꯎꯕꯁꯨ ꯂꯥꯛꯏ꯫ ꯑꯩꯁꯨ ꯋꯥꯈꯜꯗꯗꯤ ꯀꯥꯞꯀꯦ ꯍꯥꯏꯅ ꯈꯟꯖꯩ, ꯑꯗꯨꯕꯨ ꯆꯠꯄ ꯇꯟꯗꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯃꯥꯏꯊꯣꯡꯁꯦ ꯎꯠꯄ ꯇꯟꯕꯗꯒꯤ ꯑꯩꯁꯨ ꯍꯤꯗꯥꯛꯇꯣ ꯀꯥꯞꯍꯧꯗ꯭ꯔꯦ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯕꯒ ꯑꯩꯁꯨ ꯂꯣꯛ ꯀꯟꯅ ꯊꯨꯡꯂꯛꯏ꯫ ꯃꯅꯝ ꯐꯥꯎꯗꯕꯤ ꯃꯍꯥꯎ ꯐꯥꯎꯗꯕꯤ ꯇꯧꯔꯛꯄ ꯑꯁꯤꯗꯒꯤ ꯑꯩꯁꯨ ꯏꯆꯥꯁꯤꯡꯗ ꯂꯥꯜꯂꯅꯤ ꯈꯟꯗꯨꯅ ꯗꯣꯛꯇꯔ ꯆꯠꯇꯨꯅ ꯇꯦꯁ ꯇꯧꯔꯨꯏ꯫ ꯇꯦꯁ ꯑꯗꯨꯗ ꯄꯣꯏꯟꯗꯤ ꯈꯔ ꯌꯥꯎꯔꯤ, ꯑꯗꯨꯕꯨ ꯄꯨꯔꯥ ꯑꯣꯏꯅ ꯅꯥꯕꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯒ ꯐꯕ꯭ꯔꯥ ꯌꯦꯡꯉꯨ haiduna hidak langthak kaya amasu leiduna lakle. Aina corona nai haiduna leikrabadi isasing asibu kanaina yengsinbigeni haiduna aisu wakhanda thawai yamna wajarambani adubu naraktaba sidagi aisu harauraduna icha aniduga konduna adum lei. Aduga madi company gi thabak asinba khara lei haiduna corona manung adu fawba yumda lakte. Aina corona manungi thabak kana amata su sanade suti loina thadongnaraba sifawba noigi dudi suti leitrabra haina hanglurabasu aikhoina leiribase adudagi hena nanba mafamdani sida kana amata corona nabasu yaude. Lapna phamnaraga adum magi masagi thabak tongnaba ngaktani. Aina hangluba ngangluba wa khudingi jaithatpa seranga turanga mana ngamnabagi mawongda khumlakpa asida aisu phone tawgadaba phawba hek talli. Isu asumna kayam kuina khangduna leigadabano magisu magi thokpa aigisu aigi thokpa icha ani siga ngamnaba hinge khanduna aigi araiba mangan thauna puthokduna dukan asida potchai araiba makai hapsinduna hana leiramba adudagi hena chawthoknaba honare. Positsu hanadagi haujingna henkale phariba icha anigisu parikhagi reason wangba nungaibagi pauktabada aigi wakhanse kharadi nungairakpadawna tawi. Aduga madi company da leibani haiduna khumlaga atopa nupiga leiduna koichat satpadagi corona naduna hospital da leirabazani. Adu fawbada ma aingonda paw hairakte. Magi chak thinba kaidoba kanana tawbano haibadusu khangde. Aduga maga koinariba nungsinariba company da leibani hairaga leiminaruriba nupi aduna magi chak thindok thinjin tawbazatni. Naringai manungduda mase aikhoi imungi miyoisingse yamna kannasu uningba janida. Adubu leina aduna imungi mi amata unaba yadabana chak thilakliba miyoi adu fawba unahandabadagi masado aikhoigi wakhanne. Leina aduga masado aduki matik sondhaduna charabasu machi oidabadagi mafam aduda magi aroiba oiki. Nahandagi wa kaya ama lolamlabasu haujikti leitrabanina magi Asengba mayum thiduna leitabagi pawado piba lai. Aikhoina mathau mangamdi yumda tawragi hairurabasu corona naduna sibanina yumda putharakpa yararoi ada adum tawkhrage. Aduga magi sorat karama kaiduna yumda tawbiro haibadagi aikhoi khata natabanina khwai khudingmuksu tawnabanina ngaiduna masakto aroiba oina phaw amukta phaw uba phanghaude. Aduga aroiba mathau mangambudi sumang asida adumak tawkhi. Mana tawzaruba phattaba mana thangkhiba khongthang aduna masagi aroiba khongthang oijakhibani. Aidi mangonda kayarak hanjinna mana thangliba khongthang aduda thingjakhibani. Adubu migi laibakta tamlamba aroiba matam haibasidi kananasu kakpa ngamba nate. Maram asinani asuk nungsinana leiminaramba mahakto magi matam suraduna aigi ifamdagi setuna puthokraga mayamgi mafamdagi lamna chatkriba asi. Aduga amana hanadawna nungsi sanana leiminaramlaga sikiba oiragadi aise thamoise aduki matik kaigadabani. Adubu aroiba mikup aduda mana chatlamliba lamchat sajat aduna maga kainai haibagi aingonda awabado khara makhaidi phabra hainasu khalli. Iwa ipuroiba oirambagi thamoibudi nungaite kai mana phana yamna lanba thabak tawrabasu nongma natraga nongmadi gyan tarakani
ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯇꯥꯟꯈꯤꯕꯅꯤ꯫ ꯑꯁꯤꯅꯤ ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯈꯔ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯐꯕ ꯀꯥꯟꯅꯕꯗꯨꯇꯪ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯑꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯂꯨꯔꯕꯗꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯇꯝꯁꯨ ꯃꯥꯡꯏ, ꯁꯦꯜꯁꯨ ꯃꯥꯡꯏ, ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯏ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯏꯁꯥꯒꯤ ꯄꯣꯠ ꯑꯣꯏꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯥꯡꯕ, ꯃꯃꯜ ꯌꯥꯝꯕ ꯏꯔꯜ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯃꯤꯒꯤ ꯃꯔꯜ ꯑꯌꯥꯝꯕꯗꯨꯕꯨ ꯄꯥꯝꯂꯨꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯁꯥꯅ ꯏꯈꯣꯡꯅ ꯊꯣꯡꯅ ꯃꯣꯡꯐꯝ ꯇꯥꯅ ꯆꯠꯄ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯒ ꯍꯥꯏꯖꯔꯝꯒꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕꯤꯕ ꯌꯥꯎꯔꯒꯗꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯊꯥꯡꯖꯜꯂꯝꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯍꯟꯗꯣꯛꯄꯤꯗꯨꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯖꯔꯕ ꯏꯇꯨ ꯏꯆꯥ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯅꯨꯄꯤꯁꯤꯡꯗ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯇꯧꯗꯅ ꯂꯩꯔꯤꯕ ꯏꯆꯥ ꯏꯁꯨꯒꯤ ꯈꯟꯗꯨꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯍꯤꯡꯉꯨ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯝꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯊꯪꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯇꯥꯕꯤꯌꯨ꯫ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ꯫